Hello ma'am, ngasi aigi vlog se koi ki Sunday vlog an tawak ke aise nungi jai gi dum walking di sel ko aise walking se mene dum ngasi sama na aigi walking chen by timing du ne da lamjen chelu rage short video na dum namjara ke Sunday gi evening vlog hai tare ma semjara ke ma'am aduga horen lo sila ko dasu promote tawada ba ama sadai ko do hayan mayam punna yeminarase sangai progi Oil pump ni ko sila isa si dari airport bau je 2.5 km ne so yenge non stop ta chen mada kyam koi na ani mini kya sang ga sian manga mane yenge so kai sila start ro ko ne all the pain. Ini kya sang ya? 20 sang berapa? 25. Aikin. Ini aikin lihat deh. Berapa jauh dah? Sini mana? Yang nak sang ber, nanti gua kilometer ani makai tengah aja kesini nak sang ber lam nanti. Aduh, su mana nanti gi evening dua su. Evening ni sandal tu morning dah su kaya tang di sini biu. Cina betul lega su sat pun sih. Dan no magi ngang ai semana. Kumang kara tahan biu ma'am. Aduh tak di puk noi thora pagi awa basu nuai ta basu kaim dah ya. Su hanjin kan ni. Sang tu video ni. Ajik saya nak ajak kita promo ama. Tahu kita bela ya betul. Promo tu ai tahu lagi kalau tahu kita beno kai no. Doina aku pemaruan tu. Yang minar sih ma'am makatan. Ma'am, ayo zil lagi je. Koi gi weekend street hai ko koi gi nusirabina karena sudah boy street food on weekend dah hai tar weekend dah tang phamba du gamba street food ki shop masa mani ko ino zil lagi je isa. Zil lagi mafam je koi gari gi aisa di sangi ba direct to adu gi opposite la yare ko si gi mafam je moi dum sida every weekend haibadi Friday Saturday Sunday sida dum tawe moi gi shop se do sida ai horen question kara hangaga nimina se ma'am sida lai re ma'am koi gi pro koi sinau sing moi na tawba moi na run tawba du gam street food amani ko se lai ja ado ai gi sira bai nau sida gi hora ge bro gi ming do kai ai gi ming diamond ko oh diamond kai lam da gi ai wang khai dei ne bro koi uji pulan na mi kya no sida to mi nai je akhoi manga oi dui ne ni manga ne ba akhoi manga je pulap BBA student ngata ne ko ba college hala ga to wai tare ado pura week nuti gi ju pham da ba just weekend khata da tare irai ne thang je ne nomai sing ne haidi Friday Saturday and Sunday ka tang to yam na pai ko bro koi je uji college Saturday jahari ko mane college Saturday jahari aduga sumana suki laiba na sida yamna tandana koi matam mangan din sar pudi sumana to ne di mina Saturday Sunday hai basi weekend je koi na Saturday night kana party to ne ko mane party to ne do bro koi na ana sabak si tandana tori je si jo party makhalam ne ba mane asing bai de ko ju party by pi ne party pai pi ne si jo party makhalam ne da do party by to wi yare okay ado kada na hang pada bro koi sigi tori sida item je kai no phangbi je item je hoji ki oine di item taru khak lei ko mainly akoi di pork chicken ga ramen ga khatane ba auda akoi ramen di special ramen loi rakani ai di hot mayam na chili khatang yaw ba hot spicy pa ma sudum lei ni ko adagi pork ke flavor pa ma su lei ni chicken flavor pa ma su lei ni auda menu je pe ut oine explain to se ba sigi pork ramen hai je stada ramen spicy ramen special ramen do aduda pork na topping tau duine ba aduga sina special ramen do chicken na topping tau ba aduga next ki sina sine khoi gi main product sai tare me ang khoi pam na ba khoi chat pa
ꯑꯣꯐꯔꯁꯨ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯋꯤꯀꯦꯟ ꯁ꯭ꯇ꯭ꯔꯤꯠ ꯇꯣꯇꯦꯂꯤ ꯐꯥꯁ ꯀꯣꯝꯕꯣ ꯍꯥꯏꯌꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯄꯣꯛ ꯕꯥꯔꯕꯤꯀ꯭ꯌꯨ ꯌꯥꯎꯔꯅꯤ ꯆꯤꯀꯟ ꯕꯥꯔꯕꯤꯀ꯭ꯌꯨ ꯌꯥꯎꯔꯅꯤ ꯄ꯭ꯂꯁ ꯔꯦꯃꯦꯟꯗꯨꯁꯨ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯁꯦꯡꯕꯩꯗꯤ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯦ 250ꯅꯦ ꯕꯠ ꯑꯩꯈꯣꯏꯅ 150ꯗ ꯑꯣꯐꯔ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯦꯃꯦꯟꯗꯣ ꯑꯩꯈꯣꯏꯅ ꯁꯦꯗꯛꯇꯤꯚ ꯔꯦꯃꯦꯟ ꯍꯥꯏꯔꯦ ꯃꯤꯛꯁꯤ ꯄꯣꯛ ꯂꯩꯒꯅꯤ ꯁꯤꯅ ꯄꯣꯛ ꯕꯥꯔꯕꯤꯀ꯭ꯌꯨ ꯉꯥꯛꯇꯅꯦ ꯁꯤꯅ ꯆꯤꯀꯟ ꯉꯥꯛꯇ ꯑꯗꯨꯒ ꯃꯤꯛꯁ ꯑꯣꯏꯅ ꯆꯥꯅꯤꯡꯕꯒꯤꯅ ꯃꯊꯛꯀꯤ ꯃꯦꯅꯨꯁꯦ ꯑꯣꯏꯅꯤ ꯑꯣꯐꯔ ꯈꯔ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯅ ꯗꯥꯏꯔꯦꯛ ꯑꯥꯏꯇꯦꯝ ꯃꯦꯟ ꯑꯥꯏꯇꯦꯝꯗꯤ ꯁꯤ ꯑꯍꯨꯝꯁꯤ ꯑꯣꯏꯗꯣꯏꯕ ꯔꯦꯃꯦꯟꯅꯦ ꯄꯣꯛꯅꯦ ꯆꯤꯀꯟꯅꯦ ꯑꯗꯨꯒ ꯃꯤꯛꯁ ꯄꯥꯝꯃꯒꯅ ꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕꯤꯌꯨ ꯑꯗꯣ ꯃꯦꯅꯨꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯅꯣꯟ ꯚꯦꯖꯀꯤ ꯑꯥꯏꯇꯦꯝ ꯉꯥꯛꯇꯅꯤ ꯑꯣꯏꯔꯦꯀꯣ ꯅꯣꯟ ꯚꯦꯖꯀꯤ ꯑꯥꯏꯇꯦꯝ ꯉꯥꯛꯇꯅ ꯑꯣꯏꯔꯦ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗ ꯁꯤꯗ ꯕ꯭ꯔꯣ ꯈꯣꯏꯅ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯁꯦ ꯍꯧꯔꯛꯄꯗ ꯍꯥꯏꯗꯤ ꯕ꯭ꯔꯣ ꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯆꯦꯂꯦꯟꯖ ꯀꯩ ꯆꯦꯂꯦꯟꯖꯇꯤ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯁꯥꯇ꯭ꯔꯅꯦꯁꯨ ꯍꯥꯏꯔꯤꯀꯣ ꯁꯥꯇ꯭ꯔ ꯑꯣꯏꯕꯅꯤ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩꯈꯣꯏꯗꯤ ꯐꯤꯐꯥ ꯋꯥꯔꯜ ꯀꯞꯀꯤ 2022ꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ ꯍꯧꯕꯒꯤ ꯀꯥꯟꯗꯨꯗ ꯁꯨꯝ ꯃꯌꯥꯝꯗꯣ ꯋꯥꯔꯜ ꯀꯞ ꯌꯦꯡꯕ ꯑꯣꯏꯅ ꯁꯤꯗ ꯚꯥꯏꯞ ꯑꯃ ꯄꯤꯔꯒ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯆꯥꯔꯒ ꯌꯦꯡꯕꯒꯤ ꯚꯥꯏꯞꯇꯣ ꯑꯗꯨꯗꯩ ꯍꯧꯖꯈꯤꯕꯅꯦ ꯁꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯃꯄꯨꯁꯦ 3 ꯔꯦꯠ ꯕꯣꯛꯁ ꯍꯥꯏꯀꯣ 3 ꯔꯦꯠ ꯕꯣꯛꯁꯀꯤ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏꯅ ꯌꯥꯝꯕꯨꯡ ꯍꯥꯏꯔꯦ ꯌꯥꯝꯕꯨꯡ ꯔꯤꯡꯒꯣꯅꯀꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯄ꯭ꯂꯦꯁꯇꯣ ꯄꯤꯕꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯧꯈꯤꯕꯅꯦ ꯏꯟꯚꯦꯁꯃꯦꯟ ꯀꯩꯝ ꯇꯧꯗꯦ ꯕꯠ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯩ ꯂꯥꯛꯄꯤꯕꯗꯒꯤ ꯑꯗꯨꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅ ꯁꯨꯃꯥꯏꯅ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯔꯒ ꯂꯥꯏꯠ ꯍꯥꯞꯄꯛꯇꯅ ꯇꯦꯕꯜ ꯂꯩꯔꯛꯇꯅ ꯇꯦꯟ ꯂꯩꯔꯛꯇꯅ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝꯗꯤ ꯑꯞꯒ꯭ꯔꯦꯗ ꯂꯥꯛꯑꯦ ꯕꯠ ꯁ꯭ꯇꯤꯜ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖꯦꯁꯇꯤ ꯃꯌꯥꯝ ꯊꯦꯡꯅꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯩꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯎꯔꯒ ꯃꯈꯥ ꯇꯥꯔꯛꯄ ꯌꯨꯠꯁꯀꯩꯁꯨ ꯌꯥꯝꯅ ꯃꯇꯧ ꯇꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯦ ꯃꯌꯥꯝꯁꯨ ꯃꯣꯇꯤꯚꯦꯠ ꯇꯧꯗꯨꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯈꯥ ꯁꯝꯊꯕ ꯑꯣꯏꯁꯅꯨꯀꯣ ꯑꯗꯒꯤ ꯀꯁꯇꯃꯔꯒꯩꯁꯨ ꯌꯥꯝ ꯂꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯕ꯭ꯔꯣ ꯑꯇꯩꯒꯤ ꯃꯤꯡꯁꯤꯡ ꯈꯤꯇꯪ ꯈꯪꯃꯤꯟꯅꯁꯦ ꯑꯩꯅ ꯄꯥꯏꯈꯣꯝꯕ ꯄꯥꯏꯈꯣꯝꯕ ꯁꯦꯝ ꯀ꯭ꯂꯥꯁ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ BBA ꯄꯨꯂꯞ ꯇꯧꯃꯤꯟꯅꯕꯅꯦ ꯑꯣꯀꯦ ꯑꯗꯒꯤ ꯕ꯭ꯔꯣꯒꯤꯅ ꯈꯔ ꯃꯁꯥ ꯈꯔ ꯐꯣꯟ ꯑꯣꯏꯀꯣ ꯕ꯭ꯔꯣꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤꯝꯒ ꯌꯥꯝ ꯁꯥꯟꯅꯕ ꯃꯥꯜꯂꯦ ꯕ꯭ꯔꯣꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯒꯦ ꯆꯤꯡꯂꯦꯝꯕ ꯀꯣꯏꯕ ꯆꯤꯡꯂꯦꯝꯕ ꯑꯩ ꯁꯣꯔꯤ ꯁꯣꯝꯒꯤ ꯕ꯭ꯔꯣꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯒꯦ Bro, ini minta imbaras semua. ꯑꯣꯀꯦ ꯕ꯭ꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯕꯥꯔꯕꯤꯀ꯭ꯌꯨꯒꯤ ꯕ꯭ꯔꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯕ꯭ꯔꯣ ꯆꯦꯝꯄꯤꯌꯟ ꯆꯦꯝꯄꯤꯌꯟ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯐꯖꯁꯨ ꯐꯖꯔꯦꯀꯣ ꯑꯥꯏꯇꯦꯝꯒꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯦꯛ ꯎꯕꯗ ꯍꯣꯠ ꯋꯥꯇꯔ ꯑꯣꯏꯗꯧꯕ ꯑꯗꯨꯒꯨꯝꯕ ꯑꯥꯏꯇꯦꯝ ꯉꯥꯛꯇꯁꯨ ꯑꯣꯏꯔꯦ ꯌꯥꯝꯅꯁꯨ ꯐꯖꯔꯦ ꯑꯗꯣ ꯕ꯭ꯔꯣꯅ ꯂꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯍꯣꯏꯒꯨꯝꯕ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯁꯤꯡꯗ ꯀꯩ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕꯁꯦ ꯃꯅꯞ ꯊꯝꯍꯟꯅꯤꯡꯉꯤ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯇꯕꯨ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯇꯝꯃꯛꯏꯕꯅꯤꯅꯀꯣ ꯕꯠ ꯍꯥꯏꯅꯤꯡꯕꯕꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯕꯗ ꯄꯩꯁꯥ ꯆꯪꯕꯅꯤꯅꯀꯣ ꯃꯤꯅꯤ ꯍꯥꯎ ꯄꯩꯁꯥꯁꯤ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯐꯦꯃꯤꯂꯤꯗꯒꯤ ꯗꯤꯄꯦꯟ ꯇꯧꯗꯕꯤꯗꯀꯣ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯃꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯁ꯭ꯇ꯭ꯔꯤꯝꯗ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯁꯨꯀꯣ ꯑꯗꯨꯒꯤ ꯑꯦꯝꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯦꯝꯗꯨꯗ ꯏꯁꯥ ꯍꯥꯟꯅ ꯁꯦꯜꯐ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅꯕ ꯐꯥꯏꯅꯥꯟꯁ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯇꯥꯟꯅꯕ ꯑꯦꯅꯤ ꯋꯦꯗ ꯍꯥꯟꯅ ꯍꯣꯠꯅꯕꯤꯔꯣ ꯑꯦꯅꯤ ꯋꯦ ꯁꯨꯃꯥꯏꯅꯕꯨ ꯐꯪꯒꯦꯔꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣ ꯁ꯭ꯀꯣꯂꯔꯁꯤꯞꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯐꯪꯅꯕ ꯔꯣꯝꯗ ꯑꯣꯏꯅ ꯇꯝꯕꯤꯔꯒꯗꯤ ꯄꯩꯁꯥ ꯅꯤꯅꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨꯗ ꯈꯤꯇꯪ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯅꯦꯛꯁ ꯋꯤꯛꯇꯩꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯏꯟꯇꯔꯟ ꯀꯧꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ 10 ꯂꯣꯏꯔꯕ 12 ꯂꯣꯏꯔꯕ ꯑꯗꯩ ꯀꯣꯂꯦꯖ ꯇꯧꯅ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯃꯤꯗꯤ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯁꯨ ꯊꯕꯛ ꯆꯠꯂꯒ ꯅꯨꯡꯗꯥꯡꯗ ꯊꯕꯛ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯛꯈꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗꯥꯡ ꯈꯛꯇꯅꯦꯕ ꯖꯁ ꯄꯨꯡ 4:30ꯗꯩꯅ 9-10 ꯊꯦꯡꯉꯕꯗ ꯍꯥꯏꯇꯥꯔꯦ ꯊꯦꯡꯉꯕꯗ ꯄꯨꯡ 10 ꯇꯥꯕꯁꯨ ꯌꯥꯎꯋꯦꯀോ ꯃꯇꯝꯗꯤ ꯂꯩꯕ ꯊꯕꯛꯇꯤ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕ ꯍꯣꯏ ꯊꯕꯛꯇꯤ ꯂꯩꯇꯕ ꯑꯗꯨꯗ ꯑꯇꯩ ꯇꯥꯏꯃꯤꯡꯗ ꯑꯗꯨꯝ ꯑꯩꯒꯤ ꯆꯠꯅꯤꯡꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯗꯤ ꯀꯩꯀꯥ ꯇꯧꯔꯁꯨ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯁꯤꯗ ꯄꯥꯔꯠ ꯇꯥꯏꯝ ꯌꯥꯎꯕ ꯌꯥꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤ 3 ꯊꯤꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯄꯩꯁꯥꯒꯤꯗꯤ ꯃꯥꯏ ꯁꯦꯂꯔꯤꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯒ ꯁꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯅꯔꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯀꯣ ꯍꯣꯏ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯔꯒꯁꯨ ꯌꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯤꯗ ꯔꯤꯀ꯭ꯔꯨꯠ ꯇꯧꯕꯒꯤ ꯑꯗꯨꯝ ꯆꯥꯟꯁ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯔꯛꯀꯅꯤ ꯃꯌꯥꯝ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯁꯦ ꯌꯥꯝꯅ आइटम से यामना यामे तो मयाम कस्टमर जो दम फने वी ngasi je Sunday ओइबैरा माने Sunday ओइबैनि Sunday नदि याम हेले अदुगा अखोय हुजिक से कैनो सो ओइबा हाइतारे
ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯩꯀꯣ ꯑꯗꯨꯗ ꯄꯨꯂꯞ ꯂꯥꯛꯄꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯑꯣꯔꯗꯔꯁꯦ ꯁꯥꯔꯚꯤꯁꯇ ꯈꯔ ꯋꯥꯔꯦꯕ ꯃꯤ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯁꯨꯅꯦ ꯑꯩꯈꯣꯏ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯄꯤꯔꯛꯀꯗꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯆꯥꯏꯖꯁꯨ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯥꯟꯁ ꯑꯣꯏꯅꯁꯨ ꯂꯥꯛꯄ ꯌꯥꯔꯤꯕ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯁꯦꯕꯥꯁꯨ ꯇꯧꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯋꯤꯀꯦꯟ ꯁ꯭ꯇ꯭ꯔꯤꯠ ꯑꯅ ꯂꯩꯕꯅꯦ ꯑꯗꯨꯗ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯋꯦꯕ ꯃꯐꯝ ꯐꯝꯕ ꯑꯦꯅꯤꯋꯦꯌꯔ ꯃꯣꯏꯔꯥꯡꯗꯁꯨ ꯑꯗꯨꯝ ꯐꯝꯕ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯕꯅꯦ ꯄꯦꯖꯇꯣ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯅꯤꯡꯉꯒꯁꯨ ꯀꯣ 7005983027ꯗ ꯑꯗꯨꯝ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇꯨꯁꯨ ꯁ꯭ꯀ꯭ꯔꯤꯟ ꯅꯥꯀꯟ ꯊꯣꯛꯆꯜꯂꯛꯑꯒꯦ ꯑꯗꯨꯗꯤ ꯕ꯭ꯔꯣꯒꯤ ꯀꯁꯇꯃꯔ ꯌꯥꯝ ꯂꯥꯛꯇꯅ ꯁꯤꯗ ꯄꯣꯠꯁꯤꯠꯁꯦ ꯌꯥꯝꯅ ꯐꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯩꯒꯤ ꯋꯤꯁꯇꯒꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯏꯚꯤꯅꯤꯡ ꯁ꯭ꯇ꯭ꯔꯤꯠꯁꯤꯗ ꯂꯥꯛꯑꯒ ꯋꯤꯀꯦꯟ ꯁ꯭ꯇ꯭ꯔꯤꯠ ꯍꯥꯏꯕꯀꯣ ꯋꯤꯀꯦꯟ ꯁ꯭ꯇ꯭ꯔꯤꯠꯁꯤꯗ ꯂꯥꯛꯑꯒ ꯃꯌꯥꯝꯁꯨ ꯏꯚꯤꯅꯤꯡꯒꯤ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯋꯤꯀꯦꯟꯗ ꯂꯥꯛꯑꯒ ꯄꯥꯔꯇꯤ ꯇꯧꯕꯤꯌꯨ ꯕ꯭ꯔꯣꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ